ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ LTVꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯆꯕ Voice of the Peopleꯒꯤ 13 ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ तसिंग लाइबक थीबले कोई मैम मणिपुर लेमिनारिबा कोई सि तसिंग थोन जनिंगदे पुनमुखी लाइबक थीबा हाइता दो लाइबा रिलिक्वियम सिंग द लाइबा सिंगसि मयुम कई थादुक पिग्राबा दुम मंगाक्तने मणिपुर सरकार की माइकदगी मरोय सान थकनबा दगी हिदाक लांथक दगी मरोय फिरोन लेकिन मयुम की मई तो थादुक खराबनिना सेनिंगाय दु लेकरेबा ꯑꯗꯨꯒꯨꯝꯕꯁꯤ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ꯫ नो अपन मुझे उन्हें मैम हाइरपुरी मतुमिना फिरोन वाले ना कोई फिरोन जनम होगा चलेगा लाक्ष्य बनी गसी कोई लाक्ष्यरी से मैं पुंगनो की कई दगी कुंडा बंगी साइड ले भी चिल्लाओ पुनम करीगुम बातें इते और पाले रे सुदम पाव भी रो कोई संगम बता तुम होने सके हम जी तम सके कोई माइकई हाइजनिंगबदी थोइब इरांगसी सरकारना तुम मतमद लोसिनबिनबा नाकलानी मपी लुसिंगबसिंग फमिनरे अरगा याम थुना ताइसननबा अंत होनबियो हाइजनिंग अखोगी लेफम चले तामुखी अवांग कायनेबा पुरुंग नाक्तनेबको तामुखी अवांग काय सिलनाव जे को युम मंगा तरुकनेबा नुपा तरुकनेबा सिलनाव को तरुकने दुगे लबुक चोंथोगे ताबने खुल्लोरजु खुंदोल हाइताने साइकुलुमदे लाखपदि अदुन खुंजिलोयबा फुगिजे अदु साइकुलुमजिदे को सोमदा मी कइनो तंग लुंगमै मकोन ताब्रा कइनो तौबा आंगांग जिंगे काय काय सथोंगी गे जिम सानबसे पेयम तौबा याव तौई ममजल ए बाबा सोन लुंगमै मकोन am तारे आंगांग जिंगे आंगांग जिंगे हाइनाबनेबा हाइनारिगा दुते सिंगमै दि पदर पदर कापसलतरा बुजिबा एता हिरोन चलक थोप नंग हौदे मचुन हौदे मपान हाय नंग सान पिसे पुरगा चेलो नंग सान पिसे पुरगा चेलो बाबा सना इगोन कन्ना हाय बाइना नंग सान बागदि नंग कमाय तकदेन बाबा बाबा न हाय बदगी मानो नुपी मचा से पुरगा चेलो नंग नुपी मचा से पुरगा चेलो हाय अदगी मानो गाड़ी जिन पामु बय मने गाड़ी सोदे हाय माजे मचान पानामा आउपोस पक्सिया खोगे द पुलिस स्टेशन लब लेबा अदुबोक मपाना मचाना मथौदोरगा द लोलगा मपागा मजाग जुलबक समदरगा लोले हाय बकोय कन सिपाई आउपोस कना सिदत खमदी गाड़ी सा ओइदराना कलगा आउपोस मना कथो मनुंगदा थौदोगा लेबा गाड़ी गजु लोय तुमना थादोक पिरमे दगी थौबा नंगौदबा युमदा लेबा तता गाड़ी मचा फोरसल ओइसा ए हायबा कोइसे इन मका मु समदजरपदा लेताम बुबी खुंगंजे यौसलले युम मंगा तरु मचे मनावगी चाखरबा मतुंग जिदैदा अखोगी लेताम बुबी मथकलोम चिंगलोमदा अदगी खोगिना दोलाई थाबी चिंथक अखोगी पुखाव केरा बोर हाइबा एगी लमदम जिदैदा हुजिकी नहारं कांगुजिना खुलाई मतिक साना पाइरगा
ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯦ ꯃꯇꯤꯛ ꯆꯥꯖꯗꯕꯅꯤꯅ ꯂꯥꯜꯍꯧꯕꯒꯤꯗꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯃꯣꯏꯅ ꯁꯨꯝ ꯈꯨꯗꯨꯝ ꯆꯟꯖꯜꯂꯛꯄ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯄ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯦꯔꯥꯄꯨꯔꯁꯦ ꯇꯨꯝꯅ ꯃꯩ ꯊꯥꯅꯤ ꯉꯔꯥꯡꯃꯛ ꯍꯥꯏꯕ ꯀꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯂꯩꯀꯥꯏ ꯃꯊꯪ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯆꯦꯟꯕꯁꯤꯗ ꯌꯥꯎꯖꯗꯕ ꯃꯊꯪ ꯁꯣꯛꯊꯔꯛꯑꯒ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯌꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯍꯧꯗꯕꯅꯤ ꯆꯤꯡꯃꯩꯗ ꯄꯨꯔꯛ ꯀꯥꯞꯄꯛꯄꯅꯤꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯀꯔꯤꯝꯇ ꯄꯨꯔꯛꯄ ꯅꯪꯍꯧꯗꯦꯕ ꯑꯩꯈꯣꯏꯁꯦ ꯆꯨꯝꯅꯒꯤ ꯏꯁꯥ ꯈꯛꯇꯪ ꯍꯤꯡꯅꯕ ꯆꯦꯜꯂꯛꯑꯦꯕ ꯆꯦꯜꯂꯛꯄꯁꯦ ꯂꯧꯕꯨꯛꯁꯦ ꯁꯝꯊꯔꯒ ꯆꯦꯟꯗꯅ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯃꯤꯒꯤ ꯇꯥꯇꯥ ꯊꯧꯔꯛꯄꯈꯩꯗ ꯑꯩꯈꯣꯏ ꯌꯥꯎꯒꯦꯅ ꯍꯥꯏ ꯏꯆꯥ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯂꯩꯍꯧꯕꯅꯣ ꯃꯄꯥꯅ ꯀꯗꯥꯏ ꯂꯩꯍꯧꯕꯅꯣ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯁꯤ ꯃꯇꯪꯗ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯅꯦꯅ ꯑꯩꯒꯤ ꯇꯨꯡ ꯈ꯭ꯋꯥꯏ ꯂꯩꯗꯅꯒ ꯄꯨꯔꯛꯑꯦꯕ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯛꯑꯦ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯗꯥꯡꯗꯨꯃꯗꯤ ꯆꯥꯛꯀꯣꯃꯥꯡ ꯀꯩꯅꯣꯗ ꯂꯤꯛꯑꯦꯕ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯂꯣꯏ ꯆꯥꯛꯈ꯭ꯔꯦꯅ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯨꯝꯗꯨꯗꯪꯗꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯒꯦꯅ ꯂꯥꯛꯄꯗ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯛꯈꯤꯅꯣꯅ ꯃꯤꯅ ꯍꯥꯏ ꯃꯩ ꯉꯥꯡꯒꯩ ꯆꯥꯛꯑꯒ ꯂꯩꯔꯝꯃꯦ ꯐꯧ ꯆꯦꯡ ꯄꯣꯠ ꯆꯩ ꯀꯔꯤ ꯃꯌꯥꯝꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯃꯩꯁꯦ ꯃꯨꯠꯄ ꯉꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯐꯧ ꯃꯌꯥꯝꯗꯣ ꯆꯥꯛꯄꯒꯤ ꯃꯩꯈꯨꯗꯣ ꯀꯔꯤꯝꯇ ꯄꯨꯊꯣꯛꯑꯕ ꯅꯪꯍꯧꯗꯦ ꯒꯥꯔꯤ ꯅꯨꯡꯂꯤꯗꯩ ꯀꯔꯤꯗꯒꯤ ꯁꯣꯛꯄꯕꯨꯗꯤ ꯑꯩꯃꯛꯀꯤꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯌꯨꯝꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯇꯥꯕꯅꯤꯅ ꯏꯇꯩ ꯌꯥꯏꯃꯒꯤꯗꯤ ꯃꯥꯅ ꯃꯅꯤꯡꯁꯦ ꯈꯤꯇꯪ ꯅꯛꯄꯅꯤꯅ ꯆꯦꯟꯊꯣꯔꯛꯄꯗ ꯏꯇꯩꯁꯦ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯑꯗꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯃꯁꯨ ꯂꯣꯏ ꯄꯥꯜꯂꯦꯕ ꯑꯗꯨ ꯏꯆꯥꯗꯨꯒ ꯏꯇꯩꯗꯨꯒꯗꯤ ꯌꯥꯝ ꯀꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩ ꯑꯗꯣ ꯏꯆꯦꯗꯨꯃꯁꯨ ꯏ ꯀꯥꯞꯄꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯆꯠꯊꯣꯛꯄ ꯌꯥꯗꯗꯅ ꯏꯆꯥ ꯅꯨꯄꯤ ꯑꯃꯁꯨ ꯍꯧꯖꯤꯛ ꯏ ꯀꯥꯞꯅꯗꯅ ꯂꯩꯌꯦꯕ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯏꯆꯦꯒꯤꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯂꯧꯊꯣꯛꯑꯦ ꯍꯥꯏ ꯏꯆꯥ ꯅꯨꯄꯤꯗꯨꯃꯗꯤ ꯍꯧꯖꯤक ꯂꯧꯊꯣꯛꯄ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ 6-8ꯀꯤ ꯃꯤꯁꯦ ꯀꯗꯥꯏꯗ ꯆꯦꯟꯅꯕꯅꯣ ꯈꯪꯗꯦ ꯃꯥ ꯑꯇꯣꯞꯄ ꯖꯤꯕ ꯍꯤꯡꯅꯕ ꯆꯦꯟꯕꯗ ꯑꯩꯅ ꯏꯆꯥ ꯅꯨꯄꯤꯗꯨꯒ ꯑꯩꯒꯗꯤ ꯁꯤꯗꯩꯗ ꯆꯦꯟꯖꯜꯂꯒ ꯂꯩꯔꯦ ꯕꯕꯥ ꯅꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗ ꯕꯕꯥ ꯍꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯃꯈꯩ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯗꯨ ꯂꯩꯍꯧꯕ ꯌꯨꯝꯁꯤꯡꯗꯣ ꯀꯜꯍꯧꯒꯦ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤꯒ ꯏꯆꯥ ꯅꯨꯄꯥꯒ ꯃꯄꯥꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯨꯟꯗ ꯂꯩ ꯍꯥꯏꯕ ꯈꯨꯟꯗ ꯑꯗꯨꯝ ꯂꯩ ꯏꯆꯥ ꯅꯨꯄꯤꯒ ꯃꯄꯥꯒꯗꯤ ꯑꯩ ꯂꯥꯛꯀꯦꯅ ꯍꯥꯏꯕꯗ ꯅꯣꯏ ꯂꯥꯛꯀꯅꯨ ꯈꯨꯟꯁꯦ ꯏꯔꯥꯡ ꯑꯃ ꯇꯧꯔꯤ ꯅꯆꯥ ꯅꯨꯄꯤꯗꯨꯒ ꯅꯪꯒꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯒ ꯏꯆा ꯅꯨꯄꯥꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯁꯤꯔꯁꯨ ꯁꯤꯅꯕ ꯑꯩ ꯈꯨꯟꯁꯤꯗꯗꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯥꯒꯗꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯛꯇꯅꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯃꯥ ꯃꯇꯪꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤꯀꯣꯅ ꯑꯩꯅ ꯄꯨꯔꯛꯇꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯏꯃꯧ ꯅꯨꯄꯤꯗꯨꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯔꯛꯑꯒ ꯁꯤꯗ ꯂꯩꯌꯦꯕ ꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯠꯂꯥꯏꯁꯦ ꯃꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯊꯥꯗꯕꯤꯔꯛꯇꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯋꯥꯠꯄ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯅꯥꯎꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯄꯥꯝꯖꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯃꯨꯠꯈ꯭ꯔꯗ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯌꯥꯝꯅ ngaraang di ai ju bi guli sa jari ba isa je khangchen ma chi lang da mai tai nu pi khoi je khut ta kulai pai da ba su yong pak than jong to wa da su pa da ga khoi ngaro na ma to wa da ba su ai khoi gi yum mai tha ba la ba ma tang di sa theng la ma ga isa je thawai je tha ra ge ha da na khan da na khangchen ma chi lang ma ni chak se hai da na le ka ji da le ni ba ima indian jing na han ba lai ta na khoi chang jan na ba khong jang da tau ja ba ni adu bu ma chi ka tang di yeng gi ji moi khara na ngakani sengeni haba pawji phathabi bagi matungina khoi leirakpani masi makchu hore nungdang ji kari thokhagadage haiba je khoi aduki mati thawai ji ni lauduna leirabani jingda mi loi round question na lai gare noi lakanu ko nang nakakanu ko na haiba dangarang ju dui cha ga mapa ga di ji pa tam khunda lairi ba khunda da ti kan manga maga ti na khunda dum lairi ba ji pa de ko de sid lai ba nga chini ni huni ti sure sida ado masi ga chi ga de manga ni suram mani ba porti ko di silai jenge pura open da hore ko ge de yum jing du pura sumang da le hore ka bu porti ba ko je ko na de sibai jing kayam na thomjan biraga de ko chonji da ko ge khundu da ni kan manga maga de na ko je ngarang ju yam kanu tok je ba ko ge khundu da de kan biyo le hore be cha jing puro be jing du da de kan biyo mi kanu tribe kin haron da jing du raun ko chan da na lai gar bani na ko si da lo le da mangai cha ge wa ga du kanu da ro de ko kai da ro ne ko si lo le na atai tai ju oi mu cha khare adu da de kan biyo sipai kanu ma yam thomjan biraga adu da de kan biyo khundu da de chogan bi kanu hai bana ta kan ta ha ni ngai lai te ngasi je nong mai jing sande nu mi chi le de moi di ama ta wina moi di loi na chung jan na ni phone na loi na moi ama ngama ma tiang long na ga khore nong na na ko ji kari no ba ko ji a ko ji adu ke ma ti wa le hing ba da ko ta sa ji yam no wa ai lam dam da tu ma ga ma thang
ये लोग बीच मुझ खरा तो आए ना सोलम ने जो तक्षला अखोई दी चिंग ना कोई भी लम्दम ने बा अमरम ने जो चिंग लू मनु दा संग बंगा ने अखोई दी चेन दम लेत्र बा मोइ ना फानिंग में मतम दा फारा का अखोई दी हानिंग में मतम दा हाथ पे याबा लूर में तंजा आसी दा कोई भी करे कि नो मोइ ना हन यंग बिदरे जिबो खुलाई में दिख जानो पार का मैं तई अखोई खंगा पांगन जे कराई दा नो बा कोई ने सुकी मत छोटा ने मेरे थाबी से करे कि नो बा ai nãy giờ này có đây nó chỉ cái lấy ngã lấy nó xin na coi bu cần bio một tăng gì coi bu cần bio hôm nay nung đang hình nắc cari mà thằng hình nắc cari coi trong nó cầm ai ăn chân thôi nó làng này đi bên sinh ra khuda cái nông ấy mà còn nó lại mà xem đi ra đi bên sinh ra cari cho con con tự giao đi này đi bên đi kiếm gì nó coi mà tiền là tôi kiếm mà tiền nông sĩ đi chơi đi thằng tao đi bio này coi biển đê ai một tí biển đê ai nên bắt cái nhà tôi phong tắc bio cầm ai tao thì cái coi cái làm thầm gì bu ai bio amok tang de manipur sana le bak to oi han jai na ai na nak pi di basing bo ai na khulum jari amok tang de matiang bang bio lenga training ba bo koi kaino tawri sin sigi kungang chi mata chu kan bio chok tana ba makha ta na sakhi ba koi mung sing na chak chagar ga jo lem ho ba kungang chi au da ba ga jo kan bio adage koi gi jo karim ta lai da ba ni lenga na matiang pang bio hai ba na tana karim to pai le te koi di sin le char sin lore kadi gum po lam ta chu pu thora ga yim da gi tholak pa na te ha ba Atau orang kena betul cina cai tu pun apa nama pai tu pai ni porai bawa cina pi gai mau dah nanti porai, gai mau tu culu hong berthani padri bani magi tu oh cakre yung pun betul na cakre ni, mau lu pi tu cuma pi bani oh cina bawa mana cina hong giru heba, cai mau gai porai tu, mau na cina lebih porai lama mam tu gai cina padu so. Ada kucing na moina kucing urta ada koi ki maitai na haro na koi koki singi mai thado pire adu to pire na moina ona tai na bada urta ada khaira ya ba koi maitai yum da dama na torokani ha ba thajar ude maitai yum ta na dama to guna te ha ba moina urta ke sta koi ki maitai na haro jing na moi ki yum mai thai adu to we na moina urta ke sta torokani ba Hoina pamja kami ne lai ba ichili nau ada lai hori ba sibam na bang khang dagi lai bi ichili nau jing je mukta di kan biu ha ba mi wakat je pham ba ba ka dok jab ra ta na pai lai te kana da no khoina wakat chai ju tabi ba ju lai te ngarang na dagi khoina chong jari ju ubi ba ju lai te lai police la ju halla cha ki khundu di sung yau yau bi de uji chibe ya de hing da ba ya de ha ba kan da ba ya de ha ba ga chai wa na ta na kana ju kan bi kana lai te khundu gi da ha ba da kanam tana chongjan bidre adu mi am da tam adu ga sablai phallo dim la aga moi di changchang a moi na machinjau khula khoi du hun bi na ba ju laite moi di ne changjal ani adu ga ne khoi kan bi ba lai boi ning dana khoi di harau re adu ga moi di changa ga thamma ma ga ma pham ji da thamma ma ga moi di kya ren ji thamjan bira mani moi chen garani moi di kano to bi garani adu khoi gi mi ji na tana upai laite khoi mi di moi na kala bani ha dana harau ga ning da lai changjal kan da yeng ka na ma pham je moi na lo kan ji ji raun koi ra moi na lai bani ji khoi na lai ki bam je adu ji kari tawraga kamai tawraga ichai wa yum kai jinja kan ga dage ha bada khoi ji thawai yaw khoi ta nuai ta na isa ji ta bam chabang khang da lai ri khoi wakat cha baju haite khoi isa da lai jari ba pumning da lai ba sikhra na ta na ha ba phongdok cha baju ngam ja de tabu da bu lai ba ibai cha ji chili na kai ga jam ta di kan bi si ha bi hajab na ta na sarkar mi yang ta chang bi hu si hajab na ta lai pai le tre ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯑꯋꯥꯕ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯒꯦꯁꯨ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯂꯥꯛꯏꯕ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯗꯥꯝꯒꯤ ꯃꯤꯁꯤꯡꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯠꯂꯛꯇꯗꯅ ꯌꯨꯝ ꯌꯨꯝꯗ ꯂꯩꯔꯤꯕꯅꯦꯕ ꯀ꯭ꯂꯕꯇ ꯈꯔ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯃꯌꯥꯝ ꯂꯩꯔꯤ ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯆꯥꯕ ꯊꯛꯄ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯌꯥꯎꯔꯤ ꯌꯦꯡꯉꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤ ꯂꯩꯔꯤꯕ ꯄꯣꯠ
ꯐꯤꯕꯝꯁꯦ ꯁꯤ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯤꯡꯉꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯋꯥ ꯑꯅꯥ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯆꯥꯗ ꯊꯛꯇꯅ ꯌꯦꯡꯉꯣ ꯃꯆꯥ ꯃꯋꯥ ꯀꯥꯏꯅꯗꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯔꯀꯥꯔꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤ ꯀꯔꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯗꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯕꯥꯛꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯜꯂꯦ ꯀꯩ ꯄꯥꯟꯗꯕ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯉꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯀꯨꯀꯤꯁꯤꯅ ꯑꯋꯥ ꯀꯌꯥꯗ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯃꯆꯥꯁꯤꯡ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯩꯐꯝ ꯂꯩꯇꯅ ꯂꯩꯕꯁꯦ ꯂꯝꯍꯥꯡꯁꯤꯗꯅꯤ ꯇꯨꯝꯃꯤꯕꯁꯦ ꯌꯦꯡꯉꯣ ꯑꯏꯪꯕ ꯀꯌꯥ ꯈꯥꯡꯗꯅ ꯐꯤ ꯃꯇꯛ ꯑꯃꯨꯛ ꯂꯩꯇ꯭ꯔꯤꯉꯩ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯝꯃꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯌꯦꯡꯉꯣ ꯇꯥꯕꯤꯌꯨ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯌꯨ ꯅꯣꯏ ꯅꯁꯥꯁꯨ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯨꯕ ꯃꯥꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯥꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯖꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯐꯪꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗ ꯇꯥꯗꯅ ꯂꯩꯔꯛꯄ ꯉꯁꯤ 5 ꯇꯔꯨꯛꯅꯤ ꯁꯨꯖꯜꯂꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯕꯕꯨ ꯃꯇꯝꯗꯨꯗ ꯅꯨꯄꯥꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯊꯩꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯍꯤꯡꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯔꯤ ꯀꯔꯥ ꯑꯃꯗ ꯑꯩꯈꯣꯏ ꯍꯣꯠꯇꯅ ꯆꯦꯜꯂꯒ ꯌꯦꯡꯉꯣ ꯁꯤꯒꯤ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤꯡꯅ ꯈꯔ ꯄꯤꯕꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯂꯥꯛꯏ ꯐꯨꯔꯤꯠ ꯂꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯝꯅꯤꯡꯉꯥꯏ ꯐꯤ ꯂꯩꯇꯦ ꯊꯥꯔꯒ ꯍꯤꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯆꯥ ꯏꯋꯥꯁꯤꯡ ꯄꯥꯎ ꯐꯥꯎꯅꯗꯦ ꯃꯣꯏ ꯁꯤꯔꯕ꯭ꯔꯥ ꯆꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯔꯤ ꯍꯧꯖꯤꯛ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯥꯎ ꯃꯅꯥꯝꯇ ꯐꯥꯎꯅꯗꯦ ꯉꯁꯤꯐꯥꯎ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯈꯤꯕꯁꯦ ꯌꯨꯝꯗ ꯕꯪ ꯃꯩ ꯊꯥꯖꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕꯅꯦ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯕ ꯆꯩꯊꯦꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯒ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯏꯋꯥꯁꯤꯡꯗꯣ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯍꯟꯕꯤꯌꯣ ꯃꯣꯏꯁꯨ ꯎꯅꯍꯟꯕꯤꯌꯣ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯐꯤꯂꯝꯗ ꯑꯃꯨꯛꯇꯗꯤ ꯅꯦꯅꯥ ꯇꯥꯅ ꯏꯆꯥꯁꯤꯡꯁꯦ ꯂꯩꯃꯤꯟꯅꯖꯒꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯂꯥꯟꯗꯦ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯖꯈꯤꯕ ꯅꯠꯇꯦ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯐꯝ ꯊꯛꯐꯝ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯄꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯤꯅꯤ ꯑꯗꯨ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯃꯣꯏꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯐꯪꯗꯣꯏꯅꯣ ꯀꯔꯤ ꯑꯅꯤꯡꯕꯗꯣ ꯐꯪꯗꯣꯏꯅꯣ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯋꯥꯅ ꯇꯧꯕꯤꯔꯒ ꯃꯣꯏꯒꯤ ꯀꯔꯤ ꯐꯪꯗꯣꯏꯅꯣ ꯑꯗꯨ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ ꯁꯔꯀꯥꯔꯅ ꯇꯧꯕꯤꯗꯣꯏꯔꯥ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯕꯁꯦ ꯑꯗꯨꯗ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯨ ꯍꯥꯏꯌꯨ ꯌꯦꯡꯉꯣ ꯏꯆꯥꯁꯤꯡꯁꯤꯅ ꯉꯥꯎꯗꯅ ꯆꯦꯜꯂꯛꯄ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯖꯟꯗꯅ ꯅꯣꯏꯒꯤꯗꯃꯛꯇꯅ ꯑꯩꯈꯣꯏ ꯂꯩ ꯆꯦꯟꯒꯅꯨꯅ ꯐꯥꯗꯅ ꯅꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟ ꯄꯤꯗꯅ ꯐꯖꯅ ꯊꯝꯃꯝꯕꯅꯤ ꯃꯤ ꯀꯌꯥ ꯑꯃ ꯈꯔ ꯐꯔꯛꯄꯗꯒꯤ ꯃꯣꯏ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯇꯝꯐꯝ ꯂꯩꯇꯗꯅ ꯂꯩꯔꯤ ꯅꯣꯏ ꯌꯥꯗ꯭ꯔꯤꯐꯥꯎꯗꯤ ꯅꯣꯏ ꯂꯩꯀꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯈꯣꯟꯐꯥꯎ ꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯐꯥꯅꯅꯕ ꯄꯨꯟꯅꯅꯕ ꯉꯥꯡꯅꯅꯕ ꯃꯣꯏ ꯃꯌꯥꯝꯁꯤ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯋꯥꯅ ꯍꯧꯒꯠꯆꯔꯛꯄ ꯃꯌꯥꯝ ꯃꯩ ꯊꯥꯗꯣꯛꯄꯤꯔꯦ ꯆꯍꯤ 10 ꯆꯍꯤ 10 ꯇꯥꯟꯕ ꯉꯝꯗ꯭ꯔꯕ ꯃꯔꯝ ꯃꯌꯥꯝ ꯇꯨꯝꯃꯛꯏꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯗꯅ ꯁꯛꯇꯅ ꯂꯣꯏꯔꯒ ꯃꯣꯏ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯦꯟꯕꯁꯤ ꯌꯦꯡꯉꯨ ꯀꯨꯀꯤꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯅ ꯑꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯌꯦꯡꯉꯨ ꯇꯤꯚꯤꯗ ꯃꯌꯥꯝꯗ ꯀꯩꯅꯣꯗ ꯐꯣꯟꯗꯒ ꯃꯣꯏꯅ ꯂꯥꯎꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯕꯨ ꯆꯨꯝꯅꯒ ꯍꯥꯏꯒꯦꯅꯦ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯣꯏꯅ ꯅꯩꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯇꯥꯟꯕꯗꯧꯅ ꯃꯣꯏꯅ ꯑꯁꯥꯝꯗ ꯑꯃꯗ ꯃꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯖꯜꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯃꯣꯏꯅ ꯍꯣꯠꯅꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯑꯗꯨꯅ ꯁꯔꯀꯥꯔꯁꯤꯅ ꯀꯩꯗꯧ ꯂꯩꯅꯣꯕ ꯅꯍꯥꯟꯈꯩꯗ ꯇꯨꯃꯤꯟꯅ ꯂꯩꯁꯟꯗꯧ ꯂꯩꯔꯤ ꯑꯗꯨꯒ ꯁꯦꯕꯥꯏꯅ ꯑꯥꯔꯃꯤꯅ ꯊꯥꯔꯛꯏꯕ ꯁꯦꯕꯥꯏꯗꯨꯅ ꯊꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯦꯡ ꯂꯩꯔꯤ ꯑꯗꯨꯒ ꯊꯧꯔꯒ ꯆꯪꯕ ꯉꯝꯗꯅ ꯂꯩ ꯆꯪꯍꯟꯗꯦ ꯑꯗꯨ ꯃꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈꯤ ꯑꯥꯗꯅ ꯀꯔꯤꯝꯇ ꯌꯧꯁꯟꯅ ꯆꯪꯗꯦ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯍꯩꯖꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯈꯨꯠꯂꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯁꯣꯛꯄꯗ ꯁꯤꯕ ꯅꯥꯕ ꯌꯥꯎꯁꯜꯂꯕꯅꯤꯅ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯒꯕꯨ ꯃꯆꯥ ꯀꯅꯥ ꯇꯨꯃꯤꯟꯅ ꯈꯥꯡꯕ ꯉꯝꯃꯛꯀꯗꯣꯏꯅꯣ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡꯁꯤꯡꯅ ꯆꯦꯜꯂꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯕꯛꯁꯤꯗ ꯅꯣꯡꯃꯩꯗꯨ ꯀꯥꯞꯅꯔꯤꯅꯦꯅ ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯗꯕ ꯃꯣꯏꯒ ꯂꯝꯕꯥ ꯊꯦꯡꯅꯔꯦ ꯃꯤꯒꯤ ꯃꯔꯝꯅ ꯈꯨꯠꯂꯥꯏ ꯑꯀꯟ ꯑꯀꯟꯕ ꯄꯤꯁꯜꯂꯒ ꯂꯝꯕꯥ ꯇꯧꯅꯔꯦ ꯃꯣꯏꯗꯤ ꯀꯩꯁꯨꯁꯨ ꯈꯪꯗꯕ ꯁꯤꯕ ꯅꯥꯕ ꯈꯪꯗꯕꯩ ꯃꯣꯏꯁꯨ ꯃꯁꯥꯅ ꯑꯉꯝꯕ ꯃꯐꯝꯗ ꯆꯣꯡꯁꯤꯟꯕ ꯇꯥꯕꯅꯤ ꯑꯗꯨ ꯆꯣꯡꯁꯤꯜꯂꯕꯅꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯀꯟꯕ ꯑꯩꯈꯣꯏ ꯁꯤꯌꯨ ꯍꯥꯏꯕ꯭ꯔꯥꯅ ꯃꯣꯏꯁꯨ ꯑꯉꯝꯕꯗꯒꯤ ꯃꯣꯏꯁꯨ ꯃꯨꯜꯂꯛꯄꯅꯤ ꯈꯪꯖꯕꯅꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯣ
시범의 사람가는 까리노 ngasi bagi menunggu amat uji sarkan ngasi kaido pini no to khang dia bien na kaido ana na kaido khoi khang som da ju yung hau gi iminem na ni magi macha ga khoi isa ni khana di je adu moi na ju kitang kham kan bai moi ju wang ang de khoi ju wang ang de kana da wang na to min na sarkar bai ba gen to min na le praja na kamai na sida chop tok do ju praja tok do ro sarkar bai moi tok do ra ba adu asyang wa na chen lo mai te jati ma ya pino wa di ju sipani jana wa ban ngasi sida wa ya ma le ram khoi ka ani hum tham ni lagi noi khoi dai ko ni ka no chen do no sida la yo du sai da no mo kon ta ba ha ro ka mu che le na mo to thang ka mu chen thuk ki noi bu chen ni ko do ge khoi lai khoi si ora din noi hing ni chen pha jan ba do o pai le te na ne amu chen do yo chen da ni pha ba ka bun ba tong ni dik dik yan khara ta ra koi khara pha su khang ja da ba no mo gi su ra ga no mo ga sa noi ti ba ya na moi to bi rap to aduna sarkar na tu ko matam da mayam purong che wari sana bi ra ga asi lai tang tu lai tan lai ta mai tai mayam ti ga dang yan ta na mayum dan la ga dang chen bi ku mayum lai ta mayam tu kana na yum sa to no adu yo na bi bam ta da phau mi gi phau jam ja ni ha pu ko tum tum bai jang to kare ku ji lam ji to ri ba mayam adi mor bung da akoi gi sai su wong ni sai su mayam tu loi che la ta lai re si lai ba tu bu kari ba ta phi se ri ne lai tre mi gi mayum na ma la ya wa na o ku loi ba tha loi ba adi ki ba di gari ko ku mai loi tha na ma ngan bi re loi tum na ba mo to bi re mi mayam ma dan dan hui yin dan ta le khoi kulai pai da ba khoi ga kulai pai ba moi ga kamai na mai ga doi no khoi kamai na lan thing na doi no khoi chen mana ta no bai le ti se le khoi cha ni wa ni ma ni ma pham rang khang da na ma chi da loi lo na ga re hau ji khoi kari upai no stay da kulai pai ba moi ga kulai pai da ba khoi ga kamai na lan thing na doi no si ro na khoi je dum tha du obra si ninga ga si ro adu to ro noi thok pa to ro na dum tha du ibra khoi je si adu chang adu sanga do na ko chen na ba je smai na ka yeng bi da na dum lai ba je yeng ba je ngam mi bra smai na ka yang kui ni yeng bi gi doi no khoi no wa ba je kan amata ubi dra bra kan imta khang bi dra bra khoi smai na dum wa na lai ba ta ri bra ji khulai pai du ka mai na lan thieng na doi no ku ki chi ne nak di khulai loi na pai ni pi angang khak ta na khoi di khulai ju pai de nom gi su ra ga nom ga sa ba de gi na kai muk lai te adu nom gi khara su ja ba khara tan ja ba du loi na mai tha du ki re tu me ha ji sidai he na wa ni ngai lai te sidai na wa ba ta ni ngai ha ni ngai lai te yum lai te na tha du ga che lak pa ma ma rang khang da ba ha ji sidai he na wa ba lai te Sigi oina Voice of the People loisinjare channel asimaktada pungphamsi maktada thokliba thodok asiga mari lainana kanana kari hairi haibadu next episode da khangminasi nasigi oina di kainana ba yathangni jari